ngasi gi wari asi arok ke ahing sahi lising amaga gi wari haiba wari gi lari adu dagi lokthorapani wari gi maming Aladdin amasung mitrang gi thongbai thaina mamangeda Aladdin koba nipa macha ama mama lukhrabi ge lonen lairami nongma yu anganba amada miyai salaba nipa ama Aladdin khoida laktuna Aladdin bu kaurai Aladdin naibra Tanjaduda Aladdin senthortuna hanglai kana oibirabano ai bu sak khangjadre nipa aduna makha tarai ai nangi kakani nang ai budi khanglam laroi kuire ai nam mafam si thadoktuna arapa mafam da laikhiba Aladdin gi mama su thoraktuna kanano laibobo ibungo nipa aduna teima nanau bu khangbidrabra yamba laikhidabdusu nanau na thabak sinman bana lakpa ngamhodre masigidam nanau bu ngakpiu amuk sum makha tare teima nanau na sa na thangnaba khara purakpani teima na sa ising thorang tawbiramlo nanau Aladdin ga Kaithen phawudang salukhige magi mafi marol khara laibiruge mahaki mafi marol ahanba laibini haibaduda Aladdin de haraubana loire nipa aduga Aladdin ga makhoyani Kaithel satuna Aladdin gi mafi marol lairuraba matungda halaktuna Aladdin gi mama na thongba sak makhoi punna saminare sak to labutungda nipa aduna haire teima Aladdin si nanau ga thaba amata saminaruge sel kayamna phanggadaba thabakni sidagi di teima su sel gi awaba lairaroi Aladdin gi mama na su ayaba piraklami Aladdin nipa aduga loinena yumdagi thorakle nipa adudi mabuk yamna phatkidraba jadugar amani mahakna Aladdin gi makhura sasinaduna Aladdin bu aruba thaba ma pangthohanaba thorang tawbani asum phana sangna lakpana jangal ama lansilagle jangal adugi mayai maktada nupa ama leiba ure jadugar aduna Aladdin ga nupa adu inthokminare nupa adudi surung amagi mathong nansinduna thamba oiramle jadugar aduna haire Aladdin se khudobasi sijilu aduga surung asida tapna kumthau makhada thamai podol ama thanduna lairamgani madu nangna muthalaga puduna amuk kakhalakadabani nangna karigumba khudong thiraba tarba matamda khudob asina soidana nangi mateng pangani asumna Aladdin kina surung aduda kumtharakle asum kumtharakpana surungi makha ithang thangba sarukta yamna mallaba thamai podol amakhak thanduna lairami thamai adu muthatuna Aladdin surung adu tapna kakhalakle surungi mathong yausilaklaba matamda mahakna haijare kaka aigi khusi pairaga amukta singkhatpiu jadugar aduna haire Aladdin thamai podondo hana aingonda pirakho aduga nang amuk singkhatpige adubu Aladdin na thamai podondo mahaki phurikhawda hapkhibadagi surung adu khumanbana lokthokpa yadre hairami maduda jadugar aduna sauraduna nupa adu insinduna surungi mathong adu amuk mensilamlaga satkhirami surung manung adu pumam mamkhre Aladdin na phanakanna nupa adu inthoktuna maabu singkhatpiu haijabani adubu jadugar aduna tabi khidre upai leitrabada Aladdin na makhutna maraduna tapna surungi makha thangba sarukta amuk kumtharakle asum maraga kumtharakpada makhutta siba khudob aduna surungi lebakta taklure khanghaudana surung manungdu pungan ngankhre mitna kupada chaw sanglaba hingchabagumlaba saktam amana thoraktuna hairai ai khudob adubu pairiba misak adugi manaini kari takpigadabno naya thangbu ngaijari Aladdin di kibana macha pumba nikre kina hairai aibu aigi yum phawudang pubiyu wahai adu haiba loibaga Aladdin makhoigi thongganda lairami Aladdin na mahakna siriba khudob adugi matik maya adu haujikti khangle mahakna mamagi manakta sensinduna haire ima ayhak sirubudagi halaklabani
ꯑꯩꯒꯤ ꯀꯀꯥꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯕ ꯅꯤꯄꯥꯗꯨ ꯀꯀꯥ ꯑꯁꯦꯡꯕ ꯅꯠꯇꯦ, ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯖꯥꯗꯨꯒꯔ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯃꯥꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯨꯔꯅꯨ, ꯅꯆꯥ ꯂꯣꯏꯅ ꯁꯤꯟꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯂꯩꯕꯥꯛꯇ ꯇꯛꯂꯛꯏ꯫ ꯈꯨꯗꯛꯇ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯡ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕꯒꯤ ꯁꯛꯇꯝꯗꯨ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯖꯧꯒꯦ ꯍꯥꯏꯔꯛꯏ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡꯗꯨ ꯎꯕꯗ ꯃꯃꯥꯗꯤ ꯀꯤꯃꯟꯈꯤꯕꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯃꯃꯥꯕꯨꯁꯨ ꯂꯥꯏꯀꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨꯗꯁꯨ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯃꯛ ꯆꯥꯛ ꯄꯨꯈꯝ ꯑꯅꯤꯒ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯈꯔꯒ ꯄꯨꯔꯛꯎ꯫ ꯊꯨꯅꯃꯛ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯃꯃꯥ ꯃꯆꯥ ꯍꯥꯎꯔꯕ ꯃꯊꯦꯜ ꯀꯌꯥ ಚಾಮಿನ್ನರೆ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯃꯥꯅ ꯑꯂꯥꯗꯤꯟꯅ ꯄꯨꯔꯛꯂꯤꯕ ꯊꯥꯎꯃꯩ ꯄꯣꯗꯣꯜ ꯑꯗꯨ ꯌꯥꯝꯅ ꯃꯣꯠꯂꯦ ꯍꯥꯏꯗꯨꯅ ꯐꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯔꯥꯅ ꯄꯣꯗꯣꯟ ꯑꯗꯨꯗ ꯍꯦꯛ ꯇꯛꯄꯒ ꯌꯥꯝꯅ ꯆꯥꯎꯔꯕ ꯖꯤꯟ ꯑꯃ ꯊꯣꯔꯛꯇꯨꯅ ꯈꯨꯗꯛ ꯀꯨꯜꯂꯒ ꯌꯥꯊꯪ ꯅꯤꯔꯛꯏ꯫ ꯀꯔꯝꯕ ꯊꯕꯛ ꯄꯥꯡꯊꯣꯛꯆꯧ ꯍꯥꯏꯕꯅꯣ? ꯑꯩꯍꯥꯛ ꯄꯣꯗꯣꯟ ꯑꯁꯤꯕꯨ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯏꯅꯤ꯫ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯗꯤ ꯀꯤꯃꯟꯕꯅ ꯅꯤꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯑꯂꯥꯗꯤꯟ ꯆꯦꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯧꯖꯤꯛꯃꯛ ꯁꯥꯒꯗꯕꯅꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃ ꯑꯂꯥꯗꯤꯟꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯉꯁꯤ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯅꯃꯧ ꯑꯣꯏꯅꯕ ꯈꯔ ꯍꯥꯏꯕꯤꯔꯨꯆꯣ꯫ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯗꯨ ꯑꯍꯥꯟꯕꯗ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯑꯂꯥꯗꯤꯟꯅ ꯇꯞꯃꯟꯕꯗꯒꯤ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯅ ꯄꯤꯌꯨ ꯍꯥꯏꯕ ꯃꯈꯩ ꯄꯤꯕ ꯉꯝꯂꯕꯗꯤ ꯃꯆꯥꯅꯨꯄꯤ ꯄꯤꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯄꯨꯝꯕ ꯃꯆꯥꯅꯨꯄꯥꯗ ꯇꯝꯂꯦ꯫ ꯑꯂꯥꯗꯤꯟꯅ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯥꯎꯃꯩ ꯄꯣꯗꯣꯜ ꯑꯃꯗꯤ ꯈꯨꯗꯣꯞꯀꯤ ꯃꯇꯦꯡꯅ ꯂꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯦꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯑꯣꯡ ꯑꯑꯣꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯑꯂꯥꯗꯤꯟꯗ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯑꯂꯥꯗꯤꯟ ꯃꯃꯥ ꯃꯆꯥꯅ ꯌꯥꯝꯅ ꯊꯨꯅ ꯏꯅꯥꯛ ꯈꯨꯟꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯖꯥꯗꯨꯒꯔ ꯑꯗꯨꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯖꯥꯗꯨꯒꯔ ꯑꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯥꯝꯂꯝꯕ ꯊꯥꯎꯃꯩ ꯄꯣꯗꯣꯟ ꯑꯗꯨ ꯑꯂꯥꯗꯤꯟꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯄꯣꯗꯣꯟ ꯑꯗꯨ ꯑꯂꯥꯗꯤꯟꯒꯤ ꯃꯅꯥꯛꯇꯒꯤ ꯂꯧꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯖꯥꯗꯨꯒꯔꯗꯨꯅ ꯊꯥꯎꯃꯩ ꯄꯣꯗꯣꯟ ꯌꯣꯟꯕ ꯁꯥꯗꯨꯅ ꯑꯂꯥꯗꯤꯟ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯎꯃꯩ ꯄꯣꯗꯣꯟ ꯑꯃꯟꯕꯀ ꯂꯩꯕ꯭ꯔꯣ? ꯑꯍꯟꯕꯒ ꯑꯣꯟꯅꯁꯦ꯫ ꯃꯇꯝꯗꯨꯗ ꯑꯂꯥꯗꯤꯟꯗꯤ ꯌꯨꯝꯗ ꯂꯩꯇꯦ, ꯊꯕꯛ ꯑꯃꯒꯤ ꯆꯠꯊꯣꯛꯈ꯭ꯔꯤ꯫ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯊꯥꯎꯃꯩ ꯄꯣꯗꯣꯜ ꯑꯃꯟꯕꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯦꯡꯅꯔꯨꯔꯦ꯫ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯄꯣꯗꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯖꯥꯗꯨꯒꯔꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯖꯥꯗꯨꯒꯔ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯟꯗꯨꯅ ꯄꯣꯗꯣꯟ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯑꯂꯥꯗꯤꯟꯒꯤ ꯅꯨꯄꯤ ꯔꯥꯖꯀꯩꯅ꯭ꯌꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯒꯤ ꯅꯨꯄꯤꯗꯨꯁꯨ ꯍꯔꯥꯎꯖꯔꯝꯃꯤ, ꯂꯣꯏꯅꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯀꯌꯥꯗ ꯐꯪꯈ꯭ꯔꯕ ꯃꯤꯅꯣꯅꯦ, ꯑꯍꯟꯕꯒ ꯑꯃꯟꯕꯒ ꯑꯣꯟꯅꯕ ꯌꯥꯔꯤꯕꯁꯤꯕꯣ? ꯖꯥꯗꯨꯒꯔꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯊꯣꯔꯛꯂꯦ꯫ ꯃꯆꯤ ꯑꯃꯗ ꯂꯩꯁꯤꯜꯂꯒ ꯄꯣꯗꯣꯟ ꯑꯃꯟꯕꯗꯨ ꯂꯧꯊꯣꯛꯂꯦ, ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯇꯛꯂꯦ꯫ ꯌꯥꯝꯅ ꯊꯨꯅ ꯋꯥꯡ ꯆꯥꯎꯔꯕ ꯖꯤꯟ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯌꯥꯊꯪ ꯅꯤꯔꯛꯂꯝꯃꯤ꯫ ꯖꯥꯗꯨꯒꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯥꯎꯅ ꯑꯂꯥꯗꯤꯟꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯍꯥꯛ ꯑꯊꯥꯞꯄ ꯖꯪꯒꯜ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯨ꯫ ꯈꯨꯗꯛꯇ ꯑꯂꯥꯗꯤꯟꯒꯤ ꯌꯨꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯖꯥꯗꯨꯒꯔꯒ ꯂꯣꯏꯅꯅ ꯑꯊꯥꯞꯄ ꯖꯪꯒꯜ ꯑꯃꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯒꯤ ꯅꯨꯄꯤꯗꯨ ꯀꯥ ꯃꯅꯨꯡꯗ ꯂꯩꯕꯅ ꯃꯍꯥꯛ ꯖꯪꯒꯜꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯄꯨꯝꯅꯃꯛ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯂꯦ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯎ ꯋꯥꯠꯇꯅ ꯄꯤꯛ ꯊꯜꯂꯝꯂꯦ꯫ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯀꯣꯏꯔꯥꯎ ꯂꯥꯎꯔꯛꯏ꯫ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯖꯥꯗꯨꯒꯔꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ,
ꯀꯔꯤꯃꯇ ꯄꯥꯈꯠꯄꯤꯒꯅꯨ ꯃꯖꯥ ꯏꯕꯦꯝꯃ, ꯃꯇꯝ ꯈꯔꯗꯤ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯇꯥꯔꯦ꯫ ꯑꯁꯣꯝꯗꯅ ꯑꯂꯥꯗꯤꯟꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯌꯨꯝ ꯑꯃꯗꯤ ꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯎꯄꯥꯏ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯕꯥꯛꯇ ꯇꯛꯂꯝꯃꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯆꯥꯎ ꯁꯥꯡꯂꯕ ꯁꯛꯇꯝ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯈꯨꯗꯛꯇ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯄꯨꯒꯗꯕꯅꯤ꯫ ꯋꯥꯐꯝꯗꯨ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯂꯥꯗꯤꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯗꯨꯗ ꯂꯩꯔꯝꯂꯦ꯫ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯨꯝꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯣꯡꯁꯣꯡꯂꯣꯝ ꯊꯪꯕ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯂꯥꯗꯤꯟꯅ ꯐꯨꯔꯤꯈꯥꯎꯗꯒꯤ ꯍꯨ ꯂꯤꯛꯂꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯃꯁꯤ ꯌꯥꯝꯅ ꯃꯌꯥꯛ ꯀꯟꯕ ꯍꯨꯅꯤ꯫ ꯍꯣꯔꯦꯟ ꯖꯥꯗꯨꯒꯔꯗꯨꯅ ꯆꯥꯒꯗꯕ ꯆꯥꯛꯇ ꯃꯁꯤ ꯈꯔ ꯆꯥꯏꯁꯤꯜꯂꯨ꯫ ꯑꯩ ꯃꯐꯝꯁꯤꯗ ꯑꯁꯨꯃꯛ ꯂꯩꯒꯅꯤ, ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯒꯅꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯆꯪꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯖꯥꯗꯨꯒꯔꯗꯨꯗꯤ ꯀꯟꯅ ꯇꯨꯝꯂꯤ꯫ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯑꯂꯥꯗꯤꯟꯒꯤ ꯅꯨꯄꯤꯅ ꯖꯥꯗꯨꯒꯔꯅ ꯆꯥꯒꯗꯕ ꯆꯥꯛ ꯑꯗꯨꯗ ꯍꯨꯗꯨ ꯈꯔ ꯆꯥꯏꯁꯤꯜꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯥꯗꯨꯒꯔꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯆꯥꯛ ꯄꯤꯌꯨ ꯆꯥꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯂꯥꯗꯤꯟꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯒ ꯏꯟꯁꯥꯡ ꯈꯔꯒ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯖꯥꯗꯨꯒꯔꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯥꯅ ꯆꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯛꯇꯨꯅ ꯖꯥꯗꯨꯒꯔꯗꯨ ꯂꯩꯃꯥꯏꯗ ꯇꯨꯊꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯣꯜꯂꯝꯕ ꯁꯣꯔ ꯂꯦꯞꯈ꯭ꯔꯦ꯫ ꯖꯥꯗꯨꯒꯔꯗꯨ ꯁꯤꯔꯦ꯫ ꯉꯁꯥꯏꯃꯈꯩ ꯂꯣꯟꯅ ꯀꯨꯝꯃꯩ ꯌꯦꯡꯂꯝꯕ ꯑꯂꯥꯗꯤꯟꯒꯤ ꯅꯨꯄꯤꯗꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯂꯥꯗꯤꯟꯕꯨ ꯀꯧꯔꯛꯏ꯫ ꯑꯂꯥꯗꯤꯟꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯥꯗꯨꯒꯔꯗꯨꯒꯤ ꯃꯤꯍꯨꯟ ꯌꯦꯡꯂꯦ꯫ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯖꯥꯗꯨꯒꯔꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩ ꯄꯣꯗꯣꯟꯗꯨ ꯂꯧꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯊꯨꯅꯃꯛ ꯂꯩꯃꯥꯏꯗ ꯇꯛꯂꯦ꯫ ꯊꯤꯟꯊꯗꯅ ꯋꯥꯡ ꯆꯥꯎꯔꯕ ꯁꯛꯇꯝꯗꯨ ꯊꯣꯛꯂꯛꯇꯨꯅ ꯌꯥꯊꯪ ꯉꯥꯏꯖꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯒ ꯄꯨꯟꯅ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯥꯟꯅ ꯄꯨꯒꯗꯕꯅꯤ꯫ ꯈꯨꯗꯛꯇ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯐꯝ ꯑꯗꯨꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯗꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯇꯔꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯂꯥꯗꯤꯟꯅ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯂꯥꯗꯤꯟ, ꯃꯃꯥ ꯑꯃꯗꯤ ꯑꯂꯥꯗꯤꯟꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝ ꯌꯦꯛꯅ ꯇꯤꯡꯈꯪ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫